Imbes Padam Ying Tabiri Basim Gutaram no Sabagloyana Kurumzari. Padamasi Maria Pauda, second Rhizome Festival Nasi Health and Family Welfare Minister L. Jentakumana Hudokre. Manipur Railway Tabak Thoram in Lising Hani Kunitwe Logani Haina NF Railway Chairman at Hazava Pikre. Loyana Kalaketragi Golden Jubilee Thoram Pantokre. Jose Mapoya Paulo Birasi. ꯑꯩꯈꯣꯏꯒꯤ ꯌꯦꯂꯣꯡꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯃꯥꯡꯁꯂꯛꯂꯕ ꯑꯃꯗꯤ ꯃꯥꯡꯈꯤꯗꯧꯔꯕ ꯃꯔꯨ ꯃꯔꯥ ꯄꯥꯟꯕ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯑꯃꯗꯤ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯥꯝꯕꯤꯁꯤꯡ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯕꯒꯤ ꯄꯥꯟꯗꯝꯗ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯇꯦꯛꯆꯝ ꯃꯅꯤꯡ ꯆꯤꯡꯗ ꯂꯩꯕ ꯅꯤꯡꯇꯝ ꯏꯪꯈꯣꯜꯗ ꯆꯠꯊꯒꯗꯕ ꯁꯦꯀꯦꯟ ꯔꯥꯏꯖꯣꯝ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯈ꯭ꯔꯦ Auxiliary for People's Action Rapa Lamding State Ayush Society Director Ayush Manipurga Kusamaduna July Tang Kunmathoi Pauba Numi Humni Student Tatagaba Festival Asing Asi Hodopagi Taramda Health and Family Welfare Minister L. Jentakumar Ayushki Director Dr. L. Promila Devi Manipur State Medicine Plans Board Ki Member Secretary Dr. Eguneso Sharma Ayushki Additional Director Dr. Y. Lukhoi Singhamasung Veteran Sports Organization Khongjom Circle Gi Publicity Secretary Soibam Inausa Maitaina Athoba Mitungsing Oina Saruk Yaki Minister L. Jentakumar Haikibada Ayush Layeng Pathap Asi Ngasi Maleng Yapam Punamak na Yamna Pamnaba Layeng Pathama Oire Manipur Sisu Medicine Plan Marang Kaina Hauba Amasung Sunaba Lamda Mani Haraduna Bharat Sarkarna Layeng Pathap Asi Yokhatnaba Thorang Kaya Paikhatli Masigi Matungiduna Sotharaba Lamda Masigi Semilonda Asoba Kanaba Ama Oigani Haiki Festival Asigi Soroma in a Tonga ethnic community singi cultural activities in Utkani Amadi, school college singi Mahiro singi Damak, painting competition, space competition, quiz competitions in Pangtok Payauna, Makogi talent activities in Utok Nabagi Mapamasu, Tamli Haiki. Ayush said the high reports government in Yagi Makada Ministry, Shishu, motion no Hokulak to Habitat. And the Pitring Mam Madam Objects. Porsi yang pangner kumata. Adamang de allopathy kalta based on line of treatment arabi mongs but hojiti allopathy da assist on the ne kan haibagi se line of treatment se masilapa kan line of treatment no habi target Ayush to piriwa allopathic tegi yoga gi exercise homeopathy gi naturopathy gi manams Lairaba miyamna ahongo malda phangjagadaba ayen seng mamal tangna phanglibasi lalobagi mingda transport contractors in nahuran bagi oiramle haina Maoist Communist Party Manipuri Coordinator Standing Committee na thorakpa General Amana Phongdorakli Zero asna hai seng huran bagi wathong asida khwaidagi sauna sendong phanglibasi transport contractor na oiramle hauji miyamna kaitel dagi leinariba sengi mamalasi pabada assembly segment amagi nafsagi makhada phangliba ayen sengi Sathum Huran Poyabada Sendongasi Yamdrabada Lupa Lak Nipu Mangada Yankei Pawadi Maramaduna Manipuri Assembly Segment Humpu Asigi Patokpada Lady Bus Sendongasi Punalupa Crore Kunteretagi Kuntra Pawani Quaidagi Labaktivadi Hiriba Transport Contractor Singna Ta Nigi Satum di Laloba Singda Piki Adugata Magi Satumna Marilainaba Minister the Piki Haiba Sintok Ama Pondorak Libasini Maoist Communist Party Manipur Yoinadi Lairaba Miyangi Satung Hamata Pauba Kaktaba Hibas the Lepsay Aduna Hiribas and Dongasida Mikabale Temadi Makata no Suloroi Maoiski Masagi Semilo Hama Lairabagi Satung Matana Sengosay Amadi Makata na Lairaba Miyangi Satung Hamata Look as an Loroi Adubu Transport Contractor Mayamna Lahoba Haina Panbada Maoist Pusu Miyamna Lana Uhalabadina Tumina Lairoi Miyam Kanga Wailagani Haidi NF Railway Divisional Railway User Consultative Committee ki member Maitrang Gunana Haikre Lamding Division NF Railway ki Oiba Kulumdai Suba DIUCC ki meeting ama thasi taramathoida pangthokre mipamaduda chair lokiba NF Railway ki chairman Ram Bahadur Raina Manipur da Railway ki thabak thoram sing English ngani kuni thoida loiragani haina thajaba pikre
ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕꯗ ꯃꯩꯇ꯭ꯔꯪ ꯒꯨꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯥꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯀꯨꯂꯨꯝꯗꯩ ꯁꯨꯕ DRUCCꯒꯤ ꯃꯤꯇꯤꯡ ꯑꯗꯨꯗ ꯖꯤꯔꯤꯕꯥꯝꯗ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔ ꯂꯩꯇꯕꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡ ꯑꯃꯗꯤ ꯔꯦꯜꯋꯦꯅ ꯁꯣꯛꯂꯕꯁꯤꯡ ꯑꯗꯨꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯐꯪꯗꯅ ꯂꯩꯔꯤꯕꯁꯤꯡ ꯐꯪꯍꯟꯅꯕ ꯇꯛꯁꯤꯟꯈꯤ ꯃꯗꯨꯗ ꯔꯥꯝ ꯕꯍꯥꯗꯨꯔ ꯔꯥꯏꯅ ꯖꯤꯔꯤꯕꯥꯝꯗ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔ ꯑꯃ ꯍꯥꯡꯗꯣꯛꯅꯕꯒꯤ ꯑꯌꯥꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯀꯝꯄꯦꯟꯁꯦꯁꯟ ꯐꯪꯗꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯄꯤꯔꯛꯂꯦ ꯃꯅꯤꯄꯨꯔꯒꯤ ꯔꯦꯜꯋꯦ ꯆꯥꯎꯈꯠꯅꯕ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇꯔ ꯑꯊꯨꯕꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯅ ꯌꯦꯡꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅ ꯃꯩꯇ꯭ꯔꯪ ꯒꯨꯅꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯂꯤ ꯀꯝꯄꯦꯟꯁꯦꯁꯟ ꯐꯪꯍꯧꯗꯕ ꯐꯪꯈ꯭ꯔꯕꯁꯤꯡꯅ ꯂꯥꯏꯕꯛ ꯐꯈ꯭ꯔꯦ ꯐꯪꯍꯧꯗꯕꯁꯤꯡ ꯑꯗꯨꯅ ꯐꯪꯍꯧꯗꯕꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯀꯝꯄꯦꯟꯁꯦꯁꯟ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯄꯤꯕꯤꯔꯛꯂꯦ ꯖꯤꯔꯤ ꯇꯨ ꯇꯨꯄꯨꯜ ꯇꯨ ꯏꯝꯐꯥꯜ ꯂꯥꯏꯟ ꯑꯁꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯍꯦꯟꯅ ꯇꯤꯀꯦꯠꯀꯤ ꯑꯋꯥꯕ ꯂꯩꯇꯅꯕ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯗꯁꯨ ꯀꯥꯎꯟꯇꯔ ꯑꯃ ꯍꯥꯡꯕꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯕꯤꯔꯛꯂꯦ ꯑꯗꯨꯒ ꯂꯣꯏꯅꯅ यूनियन मिनिस्टर पीयूष गोयल जी अथुब मतमदा लाखनी हाइबगी थाजबसु पिबिरगले मोरे पुलिस ना इम्फाल मोरे लंबीदा मोरे दगी पोसै का हेना हातुना ओवरलोड तौदुना लाकपा गाड़ी सिंग सलखिद्रे ngasisu मोरे पुलिस के चेक पोस्ट मोरे रोमदगी ओवरलोड तौदुना थोलकपा गाड़ी चलहनखिद्रे खोंथांग असि इम्फाल मोरे लंबी असिदा ओवरलोड तौरगा चटपदा एक्सीडेंट यावना पामदबा थौदोक थोक्तनबा हाइदुना लखलपनी मसिदा लंबी चलिबा गाड़ी की मियोइसिंगसु पुलिस ता मतेंग पांगबियो हाइना पुलिस की माइकैदगी थमलकली BJP की मेंबरशिप मिंग चनबा ड्राइव अनिरक सुबोय सथरिबा सिदा मणिपुर की ओइना भारतीय जनता पार्टी युवा मोर्चा ना यूथ लाख अनिरोम मिंग चलना पांडम थमली ngasi langthabal kendra ki manung chana leiba lilong sajing ki LCYCC I holda BJYM Manipur Pradesh na sinduna BJP membership guide launch tawai tharamda BJYM Manipur Pradesh ke president P Somajina Paumising na phondora kibada housing pawada baraki oina mioi crore taram doi BJP da ming chale makhata nani suba ming chambai thabak sathariba sida yamdrabada sada kun hengalaktrabadi mandal natraga district adu elected oide haina logadi Manipur की ओइना BJP की ओइना प्राइमरी ओइना मथौ निंथिना तौरिबा BJYM अमदी महिला मोर्चा अनि की अचौबा थौदांग अमना माइ पाकपा ngamlibani सेंटर दा BJP ना ताम अनिरक पालकपा सिदा अमित शाह की थाजाबा लोयना ममांगदा कांग्रेस ना मतम सांगना शासन तौरंबा अदुदगी हेना सांगना शासन तौगनी हाइबा थाजै हाइकी ममांगी टारगेट तो कोई 13,000 क्रॉस तौरे अदो हाइरिबा लाइबा पोट सिदा भारतीय जनता पार्टी की ओइना every mandalama na to target state ma hingbai bisi hana leimiba membership to dagi akoi 20% hekat kadam neba kai mo 20% hekat targadi hariba mandal natraga state atu akoi elected state natraga mandal oidung namde haibigi podam leibana maram oiraga akoi at least hana leimiba masing sing du dagi mandal dagi auraga district ya auraga state phobuda 20% hekat kani haibigi asado koi tamjari कला क्षेत्र की यांखै सुबा मपो कुमोन थरम गोल्डन जुबली ngasi स्टूडियो थिएटर कला क्षेत्र लांगोल लेमनाइदा पांथोकरे गोल्डन जुबली थरम असिगा मरि लेना कला क्षेत्र न पुथोकपा यमता अमसुंग कबुई कवेबा प्ले हानबोइन उतखी ngasi की थरम अदुदा IS कांगजम चेयरमैन मणिपुर साहित्य परिषद डॉक्टर एन प्रेमचंद डायरेक्टर आर्यन थिएटर अमदी वांगख्यांग गोकुल चंद्र सिंह प्रेसिडेंट कला क्षेत्र न अथवा मिथुंगलेन अखना मिथुंगलेन अमदी थरम मपोइना सरुक याखिबगा लोयना थिएटर की लमदा सकनाइरबा मियोय कयासु सरुक याखि ngasi की थरम अदुदा लैखिद्रबा सकनाइरबा हेसनाम कन्हाइलान की फोटोदा लैकतुना इकाय खुनबसु उतखि लैखिद्रबा निंगथौजम बेबिसना सही तरा मरी मिसिगी असुम बालंगला लंजिन पुथोक्त्र फावबा स्टैंडर्ड रोबर हायर सेकेंडरी स्कूल थोंग हांगबा यारोय लोयना वारोय सिन पुरोक्त्र फावबा थिंगजिलगनी हाइना ngasi सोशलिस्ट स्टूडेंट्स यूनियन ऑफ मणिपुर SSUN की प्रेसिडेंट सोरोखाइबम याइमा मैतेना ngasi मणिपुर प्रेस क्लब ता पांथोकपा पाउमिसिंग उनबदा फोंदोखरे मिसि असि यानो सिंगनिंगाय ओइरी मरमदी angang asna laikidabagi pau imung manungda thengna pirakpa amadi imung manungi miyoisingna hostel yorokpada private school welfare gi oja sing leiramba lekai adugi mera paibi leiramba loyana imung manungi miyoising changhandana asina takpadi evidence manganaba honabani haina lowi maramasna sarkarna su misi asigi asum balangla langjin athubada puthokpiyo haina mahakna phongdoki मान मखा किबदा बेबीस नाना लेखिदबासी SSUM ना थमोय सोह नुवाइतो पावी लोयना लेखिद्रबगी इमुंग मनुंगी अवाबदसु सरुक यारी लोयना मिसि असिदा मरिलेना सेमिबा जेसिना
asumba langla lamjin phangdru phawba sangsilakpa khongjangda angamba thakta saruk yagani haina phongdokhi asigumba thodosi private school singda ayama matamda thokpa maramna paliba sarkasna private school amadi hostel chalairiba singda niyom kanglon sumna chalairibra haibadu yengsinbiyo haina mahana makhata ki Ningthozam babies na apokpa Ningthozam Tomsogi Masanu PSC ngarang school asigi girls hostel da jingnaningai mong da thori yalaga lekidabani Kidriba bahiroi asigi dabakda achumba langla langjin adu khangri pawwa aigoi kong jingjin jabani masida bahiroi singi khandaba amadi bahiroi singi dabakda aigoi thabak tawdaba natte masidai sida leiriba aigoi mipum khudima amadi leiriba sathu khudimakna masih puning thagot piu amadi thagot pam juthoi maramdi asigba bahiroi kaya ama tunggi asale ba bahiroi kaya ama asumma sumaina sum tawraga chumba langla langlim phangjan phanghandabida namsalaga thamgiba taragadi mangjar kadau risi karano mahiroi koini manipur samasni Amaramda Thangmaiban Maisnam Lekai Mera Paibi Secretary Bina Devi Haikre Mahiroi Nupi Macha Amasu Mapamaram Khangna suicide to Bibani Haibire School के प्रिंसिपल ना दायित्व लौगद्रा हाइना खल्लगा महकना लाइथोरकले अथुबा मतमदा मिसे असि लंजिन पुथोक्तुना मिहाप पुथोपियु मसाला तारिबा दाफमसिंग अदुना मियोय खरना हातपनि हाइबे सावरब खुदमनि करिगिदमा इमु मनुंग अमदि प्रेस मीडिया संगन किदबनो मसिदा एजुकेशन मिनिस्टर अमसुंग चीफ मिनिस्टर ना करिमता फोंदोक्तबा से नुंगाइते मिहाप पुथोक्त्र फावबा थांमैबम प्रजा अमदि थांमैबम यूनाइटेड क्लब ना खोंजंग चंगसंगनी Wafam asing asing Standard Rover High Secondary English School da class 7 tamlibi Thangmaiban Maisnam Lekai dagi M babies na singnaningai ormongda thori yalaga sirangkhibagi mayokta ngasi Thangmaiban Maisnam Lekai gi machine waiting center miyamna wakai pam pamduna protest tokibada Maira Paibigi Secretary Bina Devi na phongdokibani hairi Hausik ma ku haliba mi ase akoi puthopiu aduki matungina akoi nga asengba do akoi da Hambiu haibasini koina ji koina khangjaningi se aduga hoji angang se moina hate moina matomda society to boni haibasi lauri ba leirami ba aduga magi masa da tari ba la puting makna masi mi kharana hatok pi bani na ni ma matomda ki society nate haibase jamna sauna pudam leire Manipur Salairiba government amadi private school singi hostel amadi boarding singda desa amadi apun bairai baki mairoi sinpang lok aims na akan naba mieng sanglagani haina desang gi general secretary Shital Oinam na phongdokre ngasi sagolbang morangle talaiba desang head office la pangthokiba pawgi phamada Shital Oinam na makha taraduna Manipur Salairiba government amadi lanayan Salairiba hostel boarding singasi crime singi horapam oina tawre Hostel natraga boarding aduda mairoi sing aduna kari chinjak sari bage ising phanglibra amadi mairoi singi report imung manungi miyoi singda piribra haibadu kupna yengsin phamthoi boarding de laiba mairoi singna boarding dagi mapan thokningu matamda mapan thokpa yumda satningu matamda yumda satpa si kupna sanagadabani makoina mayumdagi halakpa matamda su matam sana halaknaba authority na yengsin phamthoi chana kanglo ningthina thamdabana mairoi kya misi mina pawba yarakle atu matamda lengakna boarding amadi Hostel ki sana kanglot ama sembi tuna tungi mairoi sigi punsi kanna bahona usi desa amasung aims na hostel amadi boarding singda karama mongda salary bage haiba khangdok naba akak naba miyeng sangba loina drive sathaba hauragani haiki Mairoi nupi masa class 7 tamiba mairoi masirambagi thodu atu desa amadi gi aims na yam hakchina lowi loina na asi rumbagi masigi langalangjin asumaran athumatamda Manipur government na puthoktuna madugi senaribusing natraga madugi warosilama atumatamda pubiraknaba government gi puning sinjabaga loinana Manipur da hojik hangiba hostel sing boarding sing asi magi sanapathap kram mong sanapathap simaga salary bano mato kramna hangi buno haibadu desamamadi aims na masi yengchenba hora ngasi nungtil pung amarom taba matamda Jiri News Network JNN gi conference hall da pangthokiba pawgi phamada All Jiribang Road Transport Drivers Union Jiribangi President M. Tong Babu Singhana Haikibada Ngarang July Tantara Nipanda Highway Truck Owner Welfare Organization Gi Secretary Masamagna Lona Transport Society Association Amadi Driver Union Gi Apun by Apex Body Moy Riba Transport and Driver Council Gi Mingda Myoy Kharana Registration Taurambasi Yamna Laibak Thibani Amadi Kanagumba Palepam Laitaba Sangstan Amana
पैसा पाई हाइदुना तौनिंगबदा तौबा थोंग यानिंगदे हुरालनादा registration तौरंबा मियोय सिंह मरागी मतुंगिना चराक पीबीओ मदी मसिदा मरी लेनाबा अथॉरिटी सिंगना सुम दा येंगलगा आइन गी ओइबा दंडी पीबीओ हाइकी ngasi paumi singona baduda all Jiribang road transport driver union Jiribang gi president M Tombabu Singha vice president S Pratap Maite general secretary L Maniton Singh treasurer kam office secretary S Roman Singh amadi information secretary N Arun Singha na saruk yaki KCP MC na wapang khara thongkibagi matangda lamjingba group lamjingba finance na sengdolibasi saning tada pibam sing uba phangi adumainama sengdok piraglibasi damakdadi look asna mapung phana thagaba phongdok jari haina KCP MC gi information and publicity secretary na thokpa Jerol amana phongdorakli Jeros na makha taraduna ahan beda KCP MC na thamibo phamadu pause da phawba yaudringai da lamjingba group na sengdok pana hali thawong asina lamjingba group na phongba pause na traga electronics media sing adugi professional ethics ta mari lainaba sing amadi miyam na soidana khudom bi thilonggadaba phibam ni miyam na phana pen da baleraga su kanglai paki paumi sing da top masak ama leibaga loyena miyam na paumi sing dei kai khumnei adugo asiguma phibam sing asna miyam na dugum bai kai khumna ba duda jingnana ba masak parakani maramaduna matungdadi asiguma thong asi khara makhai section ba du look asna pamjai Nakalamaromda sangapam da laiba credit society microfinance asigi oinadi hiram amatada ngakpiba tawroi hojik phawba microfinance asigi directors na miyamda sengdoktriba sina loisang asigi mangak kanba phibam adu soidana miyamna su wakhal tabiramgani khwaidagi nungairibadi loisang asna hanglaina saba nungai paiba khutpu amabu khunekta neklaga oideba serol kya miyamda phongdokli masida natana nungai paiba khunek khutpu amagi mingsina duna loan thori thong asi yawol alhogi liklamda tamnalai sakloni loisang asida thabak toba sinbi sing sayol amagi manungda loisang asidagi lapthok piyo madi loisang asida makhalamagi loan single pamadi sendoi ka ba khudima matam pumbagi oina athingba thamlagani matung tarapada tholakpa phaphatagi tekchap khudima masa na pujagadabani hairi All Manipur Hills and Valley Individual Surrendering Welfare Association ki masin satpa Abdul Latif na haikre lising henta tariki me kunma thoida raji cabinet mi phamna surrendering singbu physical fit oirabadi sahi amasung mahigi thak komthoklaga security force ta thabak changna bai kudong chawa piragani masigi mathakta surrendering sing yoiba khulai paidaba police battalion ama hangdokpagi ayaba piragani haikibadu surrendering sing ya awaba sing koknaba kariguma makhal amatagi positive oiba response toraktre surrendering sing na hingnabagdama private company amada thabak sujaba yawge harabasu surrendering ni haina khanglakpada yaraktre makoi bo hanthawa miyeng de yenglai magna makhata aduna nupi angang singi chan thaknaba amadi angang singi mahai tamnaba honabada asuki mati awawa mayok nare sarkarna surrendering singi tawgani haikiba sing adu tawgani tawroi asengba athu matamda khanganbiu Thasi kunmanga phau manungda surrendering singi masaga sanaba thabak pidrabadi Thasi kuntarutagi sara henbai khongjang changsinaba sem saba loire hojik phawbada surrendering chatruk yankhai humdoi torokhibagi manungda miyoi marpur mari romdama stipend phangli atai phangdaba sing atu matamda phanganbiu haiki dari sing da pigani haiba masa ka chana ba thabak adu atu matamda bibiu dari gumba koina haide ni sing asigi thabak oina pangtok pirakta taragadi Lagliba tang kunmanga 2019 phawdagi manunda secondary singi mahaga sana thabak amamam haidito government asina thabak oina paikat pirakta taragadi ang kuntarutagi hangar sky na chingba makhal makha tayari khongjang changsinna bai question sa ba loijare Karnataka ki Chief Minister ISD Kumaraswamy na haikibada mahaki government bu thugainaba BJP na lawmaker singbu lupa crore nipu yankhai changna BJP na honari Legislator sing the piriba yanglaba sampam sing lupa crore nipu yankhai adugi mapu kanano hainasu CM Kumaraswamy na makhata na phongdoki Karnataka ki chungchina baga mempu thajabagi motion ngasi pangthoknabasu governor na khangalaki haiki JDS lawmaker Srinivas Gora na haikibada government uthainaba mangonda lupa crore manga pige haina BJP na themki JDS Minister Sara Mahesh na suhai ki bada mangonda lupa crore kunipan pige haina JDS ke hanagi state president Bishwanath na themlam ki Congress ke Krishna Wire Gora na hai ki bada government thugaina ba lupa crore BJP na thadari CM Kumaraswamy na dissident Congress amasung JDS ke MLA tara mangada
ꯑꯦꯇꯦꯛ ꯇꯧꯔꯗꯨꯅ ꯍꯥꯏꯈꯤꯕꯗ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯗꯨꯕꯨ ꯀꯌꯥ ꯀꯨꯏꯅ ꯃꯔꯥ ꯁꯦꯠꯄ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯤ ꯃꯈꯣꯏꯒꯤ ꯃꯁꯤꯡ ꯁꯨꯅ ꯂꯩꯔꯕꯗꯤ ꯕꯤꯖꯦꯄꯤꯅ ꯀꯔꯤꯒꯤ ꯇꯍꯥ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯁꯤಎಂ ꯀꯨꯃꯥꯔꯁ꯭ꯋꯥꯃꯤꯅ ꯐꯣꯡꯗꯣꯛꯈꯤ Strait of Hormuzda changsilakpa American naval vessel amadagi halakhiba Iranian drone ama US na kapthakre jahaz adudagi gas lising ama lapnabagi manungda drone adu sanglakpadagi kapthakibani haina US President Donald Trump na phongdokhibada Iran gi top diplomat Mohammad Zarif na haikibdadi drone kapthaki haibagi pau phangdri jahaz aduda tonglei myoising soktanaba defensive action Lokibani Adumoinama Iranadi Mokogi drone amatasu mankiba leite hairi Soikibadagi US na Mokoi Masagi drone ama kapthakibani region aduda Iran amasung US kagi marakta unkhanaba lei hairi Huzarabada Marapa umkana thamjari Second Rhizome Festival ngasi Health and Family Welfare Minister L. Jayanta na hudokre Manipur ki railway ki thabak thoram English ani kuni thoida loigani haina NF railway chairman na thajaba pikre loyana kala khetra ki golden jubilee thoram pangthokre ngasi gidi image pawdan pijaba matang solution jare miyek tabiri basingbu kurumjari